Kangpokpi district Fajinduna Thamlakhiba Meetei Naha ni adu ngasi Thadorakhre Ningsingba yai New Kaithelman bida pangthokpa army recruitment ama saruk yanaba tha asigi kunipanda Thobal district agi Ningombam Johnson Poinam Thoithoi amasung Thoksom Thoithoi ba hairiba naha ahum asing mayumdagi thokhibadagi kuki khulai paiba singna kidnap tawkhibaga loinana makoi ahumgi manungda Ningombam Johnson de Assam Rifles na rescue tawraga mathangi numita police ta sinaraklaga Thoithoi amasung Thoithoi ba anina ngasi tekta kaidana Thadorakhre haire loinana Chief Minister NB Renasu naha ani asibu Thadorakpagidamakta social media X da thagat warol Fongdokhre Satkhohao Haokip Hatkhibagi Thoudok Yaningdaba Fongdokhre Pawasi Pandam Pawsi dagi lokhatjabane September kuntragi ahingda masakhangdaba khulai paibasingna Satkhohao Haokipu minungsi leitana miyathi na Hatkiba Thoudok adubu Thadau Community International TCI na akanba mawongda condemn tawragle TCI gi cherolda asigumba Thadau Community gi miyoisingda masakhangdaba singna mihat mipun kaya leptana satharakpa asibu kanna yaningdaba galoinana District Administration na puro pasigi miyoising ngak senaba matam sana thabak lokhataba amade police na su singnaningay amade threat layba miyoising bu ningthi na ngak senba ngamdaba bu pendaba Fongdokhre cherol sina hai sahi asigi August anida TH German Haokip masakhangdaba singna hanaba honakraba matung sahi asimaki August kuntraga mathoida Michael Lamjathang Haokip ki yum sakhangdaba singna mai thadokhe hairiba Thoudok ani asida chenaba miyoi amata ngasi fauba phaba ngamdana leibabu kanna yaningdaba Fongdokhre loinana laikhidraba Satkhohao Haokip ki imung manunggi awabadasu TCI na saruk yari haire